Wari chafuna tabiribasingbu taramna okchari. Ngasigi tangkak asi haujadringayda tabiribasingda ningsingjaba amana. Wari asida yauriba amadi palliba kaya asi kana amataga mari leinajade. Pumnamak wakhalgi paringni. Soikiba lankiba yauribasu pumnamakna ngakpigani. Lobirasi Amit Kumar Huidrombagi Block number 2 Taruk Suba Tangka Nungsi Saithabagi loiba nairoi. Yengo basakpam khuding migi thamoibu sumat kadabagi phibamni mabu ubada yeningde ngaude haibadudi atangbani pamjai chakjai haiba kaya amasu leitaba nate adubu thamoi tinabadi William ga oikre haiduni phongdok nadrasu thamoi di khudum chanakre adubu luribadi mabani mari hekta chesin abu yagadoribra chawbagi matangdana mabani da Kari oigadoriba William dana kari chingnaba leiriba mayam asini asumna makhoi ani class 2 hiena nungaiba ithil amada yongminare school suti tharakpa matam adudasu mityengi wangma landri fawba khuning kangkhatlaga yengjei haibadumakni William na tawriba ase adubo somdadi mahaki marup singdu kamdori lambi aduda sum wari sanarakpa matamdadi apha nungaigi Wari di yaw tre pathona ito ay boarding si ay naraktre iyay manari ay sukisale matang sida William na kay sukanjilun da ay na chingna bakaralay madu khangaba matungda achum aran chapchana lepthoklaga siladi kay sunungay da bathoklon pathona adubu hekta yagadrane nangbu laitin gi maramda kayam khangene pathogi wahang aduda William do nokthorei aduga bhap tananaba Sugai na hari William na Chawbagi thawaido mafam marang khangdana niyom chadan sikibo oibanina pendaba kaya leramgani madunani hauji phawwa tamnarise mahaki pendabado thidoklaga pelanba matamda kaisu phataba thokloi yaiman hari bhut bu mirol ngangbra haise bhut ki apen penda kamai khangdoiba bhut ka kamdona amuk paw phawna doinoba as horuda bwani da film da pangya yaboi wani William na hari adu yabagini aina harise maibi leiriba mayam sibu panglei leiba manbrane noibo sagudaba thawai isorga miyoiba ikhoiga gi mari samnalise makhoina ngamalini William gi wa aduda ataidu haipet thajabadi phawi pathong hari ado punsibana kamdoba William na mayumda matam khara leiba tabani sobanina asumna makhoi school halakna duna room da pothana re somda su makhoi khara Fatta loksing kanna khanari angau sanana ngarang da lakba mana nungsiga wari ga sanadana yengo maso gi khuta tu doini Martin hari hore nungdang tu kokthoga wari hangsira angau sanana ai to gyong fatta ba khanduna leiraba angau sana numidang achikpa matambo ngaiduna leikre ya changlakpoi matam aduga achikpa matam ngaiduna William hoibo question senari kaina thangda thengjilakpai Chak tukna rakpai matam adugi lambi helakbada angau sana William hoibu ngai dun lerami angau sana na oi sidam ta changko William na kai lere bai angau sana na hari nang nung sig wari sana bra sana ye adu kai dorage nate tu Martin na malum ba koirabani mage amta pauselo madu hairakpa matamda William du khangsau sauning lai aduga William na hari madu ingamoi Kananom da hayalo makhoi ani ahumsi khon kanarake tawba sidagidi pathau hoina wa thaidokduna mafam adudagi thoglakle ka manungda changlaba matungda makhoi ahum amuk wari sanari pathona simisi berane onsinauno William na onsinadida yaiman hari mai wata do ushimande machil manau pulak manghangi haibe wakhalama yauri mangonda pathona ito adugi hairuradi mai mamangda namdana kushilo aduga lena sanse William na aisho do maina khalabani yaiman hari tawsi usit mande geng yam saning bai mongni mai mamang de hek tawsi pathong hari hore nungsi du unagero mahaki marup pathona asumna direct haijilak ba sidati William do ngai hak tangdi angak pa phawi William na kamaina ide pathona ai khoi gi lona thokam lai adu to thogani unadose William na hari adu aidi ma kai dinu khangsu khangde yaima maya adu chiksin naraga William gi makokta
काक्सिन हाली याइमना अपंग नुपी कोइनी दि खंगगा अदु फो खंगदबा अखोई बोर्डिंग द लेबने अंगावबा विलियमना ए माबो पाथौना हारी लेबने नंदी अदुंबा मरी मखोंदी अमदा खंगनु लुम्मगा येंगनबो होनरिङैदा महाकी मरुपसिंग अदुना अदुमना हाइरकु मतम अदुददी विलियम दु वाखल अमा लाक्ले नुंगसिबगी मयाइना अफफत फाव मिकुप असिदा मांखरे नुमिदांगी मतम असिदा बोर्डिंग असिदगी वांगमा लानबा यादे खंगना बोर्डिंग अमतदा लेब क्लासमेट अमबो उन्नगनी हाइना खलिबा विलियम सी नुंगसिगी सकतम उनिंगबा खोंजल तानिंगबना ngaure मदुदा महाकी मरुप अनिसिनसु थौना पिसिनबगुम तौरे हाइनरिबो वाफम असि यानरदुना मखोय खरा थेंजिलक्लगा थोक्लसी लेपनरे मतम अदु यौद्रि फावबदि मखोय मसा मसागी फमुंगदा चंगदुना तुमसिनबा सारी थेंजिलक्लबा मतमददि मयाम तुमनखरे चेकमुक लाउद्रे हाइदुना मखोय अहुम तपना चप्पल सिंग अदु मखुटना पाइदुना पाक्थरप तौना का अदुदगी थोगलई भेरेंदादा कुमथरक्लगा लंपाक तमना मखोय लाक्ले ब्लॉक अदुदगी हेक थोलक्पा मतम असिददी मफम अदु पुमममले उरिबा हाइबबो थाबलगी मंगाल अदुना लंबी चटप फाउदी उरी मखोय अहुम वा मचेत अमा फाव ngangnade तुमिन्ना पाक्थदुना लाई लंपाक लोमदा लंपाक योबगा रेस हाउस मचा अमा सारिबा अदुदा तुमिन लई अदुवा विलियम ना हंगलई इतो सिधै कमाई तौदुनो याइमन हारी तो आदा ngalibा ब्लॉक से नुंगसी ओइना लेबदुनी विलियम ना अदो कमाई कुथोक्तुनो याइमना असिगी मनिंग थंग थोनाउसे माने हेक लेपगा लेफमने अदुना मफम से मागी बेत थाफम ओरमगनी ngayak ma tholakpre yengsi hek thopu thokladi mana ekhoi unanaba ingit ama piraka loire william na as ito horen khangnaраkladi ekhoi loire asumna haineringai matam asida isorna hek tanja pirakpa haibaduni nungsidu thongnau mapa aduda thoklai aduga lampak lom aduda yengthorai madu hek ubaga william di mihun adukki matik thuna chongne kari tawni haiba faw khangdre adubu marup ani dudi लंपाक्ता प्रप प्रप चेंथोरक्तुना मखोलदि थोकंदना मखुट मसा हाइदुना नुंगसीबु उननब इंगित कन्न पीरी मयाम अदु सोमदना विलियम दि पाखत पाखत येंगले नुंगसी महाक्ति तौरिबा मयाम असि करिसु उपनते माने येंगलिबा हाइबबु थाजगी इंगनब मंगाल अदुदा निंगाइदना पोथारिबा हाइपाल लेपालगी साथेक सौम अदु येंगदुना लेरिबनी अदुबु फना हाइदुनासु ईश्वरगी लीलानी खरसु मखल मथेल सुबा हौना सानी नुंगसी इकोई कोइना सुम येंगलंबदगी लंपाक्ता नुपा अनिना कोइचोंग चोंगलिबदु उरे अहानबददी यामना पाखतना माखसु कैदौरबनो हाइदुना येंगले अदुबु थाबलगी मंगालदा लेरिबा मियोई अनिदुगी सबान अदु सुम येंगसिल्लुबददी पाथौगा याइमगनी हाइबदु खंगले मदु खंगबा मतम अदुदा नुंगसीदु सावरगा चंखिगे तौई अदुबु पाथौगा याइमगना मखुट अदु विलियम लैब जगा अदुदा थिंदुना विलियम सु याउरी हाइबदु इंगित ओइन पीरी मतम अदुददी नुंगसीसु विलियम गी माइकैदि येंगलकप मतम अदुददी विलियम दु तपना रेस हाउस माचा अदुगी मरुमदगी थोगलकले हौसी नुंगसी मखोई अहुमदु उबो मतमदा करी तौगनी करी रेस्पॉन्स पीखिनि हाइफम खंगद्रे अदुबु मखादा लेरिबो विलियमना मखुट अदु लाओ हाइबगी मवोंगदा खले मतौ अदुदा नुंगसीबा खरसु फाउरबो कौबना नुंगसी नोकफेट तौई अदुगा विलियम गी मनाक्ता चटनिंगबगी इहुल फाउरई खंगहौदे नुंगसीगी माइथोंग सट ओनसिनखरे का अदुदा अतै ममानबी होय मयामसु लई हाइबगी मवोंगदा इंगित पिरमलगा थोंनाव अदु लोनसिनखरे महाकी मतौ अदुदा सोमददी विलियम दु पुरा इकाई नुंगसी यानरे लाकमिनरिबा मरुप अनिदुसु चोप हाइबदु ओइरे करिमता हेक खंथहौदना प्रप हेक प्लान अमा माइ पाकनेना लाकबसी फेल ओइरे इकाई नुंगसी यानना लैरिबो विलियम बो करी वाहैना कमदौना थेमगा पुसिलकनी खनबदा अनिदुसु खंजानरे पाथौना हरे अस याहे असिसु मी अतैसु सुमाइन तौरगा लोइन उनरि ngaktani कोक थोलक्तेबा याइमना अस इताउ माइसी नंग नुंगसिबा मानदेदा लो चंगसे हयेंग स्कूल दो ओइना फजन वारी सारसे विलियम ना चंगसे आइसु ngасai खन्दी खनबने थोलक्तो मानदेना
ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯃꯃꯥꯏ ꯂꯩꯔꯒ ꯆꯪꯅꯅꯕ ꯁꯦꯝ ꯁꯥꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯑꯆꯤꯛꯄ ꯃꯐꯝ ꯑꯁꯤꯗ ꯀꯗꯥꯏꯗꯩꯅꯣ ꯈꯪꯗꯕ ꯃꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯑꯍꯥꯟꯕꯗꯗꯤ ꯃꯈꯣꯏꯁꯨ ꯀꯗꯣꯝꯗꯩꯅꯣ ꯈꯟꯗꯨꯅ ꯌꯦꯡꯅꯩ꯫ ꯑꯗꯨꯕꯨ ꯃꯈꯣꯜ ꯑꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯀꯗꯣꯝꯗꯒꯤꯅꯣ ꯍꯥꯏꯅ꯫ ꯃꯇꯝ ꯑꯗꯨꯗ ꯈꯪꯂꯦ ꯃꯗꯨꯗꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯈꯣꯏꯒꯤ ꯔꯦꯁ ꯍꯥꯎꯁ ꯃꯆꯥ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯗꯒꯤꯅꯤ꯫ ꯔꯦꯁ ꯍꯥꯎꯁ ꯑꯗꯨ ꯁꯨꯞꯅꯒꯤ ꯋꯦꯇꯤꯡ ꯁꯦꯠ ꯃꯥꯟꯕ ꯑꯃꯒꯤ ꯃꯑꯣꯡꯗ ꯁꯥꯕꯅꯤ꯫ ꯑꯀꯣꯏꯕ ꯑꯗꯨ ꯋꯥꯜ ꯄꯪꯋꯥꯡ ꯋꯥꯡꯗꯕꯤ ꯈ꯭ꯋꯥꯡꯃꯨꯛꯇꯪ ꯋꯥꯡꯕ ꯆꯦꯛꯄꯜꯅ ꯈꯥꯒꯠꯂꯒ ꯑꯇꯩꯗꯤ ꯌꯣꯠꯅ ꯌꯨꯡꯉꯒ ꯃꯊꯛꯇ ꯖꯤꯡꯒꯅ ꯀꯨꯞꯄ ꯔꯦꯁ ꯍꯥꯎꯁꯅꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯃꯈꯣꯜ ꯑꯗꯨ ꯑꯁꯨꯝ ꯇꯥꯁꯤꯟꯕ ꯃꯇꯝꯗꯁꯨ ꯅꯨꯄꯤꯒꯤ ꯃꯈꯣꯜ ꯑꯣꯏꯔꯛꯏ꯫ ꯃꯗꯨ ꯀꯔꯤꯅꯣ ꯈꯪꯗꯣꯛꯁꯤ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯇꯞꯅ ꯑꯃꯨꯛ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯦ꯫ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯅꯨꯡꯗꯨꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯜꯂꯒ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯐꯝꯂꯤꯕꯗꯨ ꯎꯔꯦ꯫ ꯃꯗꯨ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯂꯣꯏꯅ ꯎꯅꯕ꯭ꯔꯥ ꯍꯥꯏꯅ ꯑꯃꯒ ꯑꯃꯒ ꯌꯦꯡꯅꯩ꯫ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯆꯞ ꯃꯥꯟꯅꯅ ꯎꯅꯔꯕꯅꯤꯅ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯀꯅꯥꯅꯣ ꯍꯪꯒꯦ ꯇꯧꯏ꯫ ꯌꯥꯏꯃꯅ "ꯀꯅꯥꯅꯣ? ꯑꯊꯣꯏꯕꯤꯔꯣ? ꯃꯥꯂꯣ ꯅꯠꯇꯕ꯭ꯔꯣ?" ꯍꯥꯏꯔꯞ ꯆꯤꯡꯅꯔꯞ ꯇꯧꯅ ꯍꯪꯕꯅꯤ꯫ ꯃꯈꯣꯏꯁꯨ ꯑꯊꯣꯏꯕꯤ ꯃꯥꯜꯂꯗꯨꯅ, ꯑꯗꯨꯕꯨ ꯋꯥꯍꯩ ꯑꯃꯠꯇꯗꯤ ꯃꯈꯥ ꯇꯥꯔꯛꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯗꯧꯅ ꯑꯃꯨꯛꯁꯨ ꯇꯧꯏ꯫ ꯄꯥꯊꯧꯅ "ꯀꯅꯥꯅꯣꯃꯤ ꯅꯪꯕꯣ? ꯑꯊꯦꯡꯕꯁꯤꯗ ꯅꯇꯣꯝꯇ ꯀꯤꯗ꯭ꯔꯣ?" ꯃꯗꯨ ꯍꯦꯛ ꯍꯥꯏꯔꯨꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯕ ꯑꯗꯨ ꯂꯦꯞꯈ꯭ꯔꯦ꯫ ꯑꯗꯨꯒ ꯇꯞꯅ ꯍꯧꯒꯠꯂꯛꯏ꯫ ꯍꯧꯒꯠꯂꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯅꯨꯄꯤ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯏ꯫ ꯋꯥꯡꯕ ꯍꯥꯏꯕꯕꯨ ꯀꯨꯞꯂꯤꯕ ꯖꯤꯡꯒ ꯑꯗꯨ ꯍꯦꯛ ꯌꯧꯏ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯗꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯛꯇꯤ ꯑꯃꯠꯇ ꯎꯗ꯭ꯔꯦ꯫ ꯎꯔꯤꯕ ꯍꯥꯏꯕꯕꯨ ꯁꯑꯣꯡ ꯁꯕꯥꯟꯗꯨ ꯈꯛꯅꯤ꯫ ꯑꯀꯤꯕ ꯐꯪꯅ ꯆꯥꯎ ꯁꯥꯡꯂꯕ ꯁꯕꯥꯟ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯑꯀꯤꯕ ꯄꯣꯛꯂꯦ꯫ ꯈꯣꯡꯀꯥꯞ ꯑꯃ ꯑꯅꯤ ꯍꯜꯂꯒ ꯃꯈꯣꯏ ꯆꯦꯟꯁꯤꯔ ꯇꯧꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯎꯐꯨꯜ ꯆꯥꯏꯕꯒꯨꯝ ꯆꯥꯏꯔꯝꯂꯒ ꯃꯥꯡꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯈꯪꯂꯦ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯎꯔꯤꯕ ꯑꯁꯤ ꯃꯤ ꯅꯠꯇꯦ, ꯊꯋꯥꯏꯅꯤ ꯍꯥꯏꯕꯁꯦ꯫ ꯃꯗꯨ ꯈꯪꯅꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯍꯧꯅꯔꯨꯕ ꯇꯧꯗꯅ ꯑꯃꯅ ꯃꯥꯡ ꯊꯥꯅꯕ ꯍꯣꯠꯅꯕꯒꯤ ꯃꯑꯣꯡꯗ ꯃꯃꯤꯠ ꯃꯅꯥꯏ ꯌꯨꯡꯕ ꯃꯈꯩ ꯆꯦꯟꯅꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯋꯤꯂꯤꯌꯝ ꯈꯨꯗꯤ ꯊꯤꯗꯨꯅ ꯇꯨꯁꯤꯜꯂꯤ꯫ ꯆꯦꯛꯄꯜꯗ ꯇꯨꯁꯤꯟꯕ ꯑꯣꯏꯕꯅ ꯃꯍꯥꯛ ꯂꯝꯕꯤꯗꯨꯗ ꯊꯔꯣ ꯃꯥꯔꯣ ꯑꯣꯜꯂꯤ꯫ ꯈꯨꯔꯨ ꯈꯨꯅꯤꯡ ꯂꯣꯏꯅ ꯇꯠꯂꯦ꯫ ꯐꯨꯔꯤꯠꯁꯨ ꯁꯦꯒꯥꯏꯔꯦ꯫ ꯑꯗꯨꯕꯨ ꯐꯤꯚꯝ ꯑꯁꯤꯗꯗꯤ ꯃꯃꯥꯡꯗ ꯆꯦꯟꯈ꯭ꯔꯤꯕ ꯃꯔꯨꯞ ꯑꯅꯤꯗꯨꯁꯨ ꯀꯤꯃꯟꯗꯨꯅ ꯃꯈꯣꯏꯒꯤ ꯊꯋꯥꯏꯇꯕꯨ ꯍꯤꯡꯂꯗꯤ ꯍꯥꯏꯗꯨꯅ ꯆꯦꯟꯅꯈ꯭ꯔꯦ꯫ ꯋꯤꯂꯤꯌꯝ ꯍꯥꯟꯅ ꯀꯤꯔꯝꯗꯕ ꯑꯗꯨ ꯉꯁꯤꯗꯤ ꯇꯁꯦꯡꯅ ꯀꯤꯔꯦ꯫ ꯃꯍꯥꯛꯅ ꯇꯨꯗꯨꯅ ꯇꯥꯔꯒ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯇꯨꯡ ꯑꯣꯏꯔꯞꯅꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯕ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯉꯪꯗꯨꯅ ꯂꯩꯕ ꯑꯗꯨ ꯇꯥꯔꯤ꯫ ꯃꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗꯅ ꯑꯃꯨꯛꯀ ꯍꯦꯜꯂꯦ ꯃꯍꯥꯛꯅ ꯀꯤꯔꯤꯕ ꯑꯁꯦ꯫ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯈꯔ ꯈꯔ ꯐꯪꯂꯕꯁꯨ ꯄꯨꯡꯉꯥꯟ ꯉꯥꯟꯕꯗꯤ ꯅꯠꯇꯕꯅꯤꯅ ꯃꯁꯦꯟ ꯃꯔꯥꯡ ꯑꯣꯏ꯫ ꯃꯃꯤꯠꯇ ꯀꯔꯤ ꯀꯔꯤꯅꯣꯁꯨ ꯌꯥꯝꯅ ꯎꯔꯤ꯫ ꯃꯥꯡꯂꯣꯝꯗ ꯍꯧꯒꯠꯇꯨꯅ ꯆꯦꯟꯒꯦ ꯇꯧꯕꯁꯨ ꯈꯨꯔꯨꯗ ꯁꯥꯐꯨ ꯀꯟꯅ ꯌꯩꯁꯤꯟꯈꯤꯕꯅ ꯌꯥꯝꯅ ꯅꯥꯔꯦ꯫ ꯃꯗꯨꯅ ꯃꯍꯥꯛ ꯁꯦꯛꯂꯤ ꯁꯦꯛꯂꯤ ꯆꯦꯜꯂꯛꯏ꯫ ꯋꯥꯈꯜꯗ ꯈꯜꯂꯦ ꯃꯇꯥꯡꯁꯤꯗ ꯑꯇꯩ ꯋꯥꯔꯗꯦꯟꯗ ꯇꯥꯛꯄꯅ ꯐꯕ꯭ꯔꯥ, ꯊꯋꯥꯏ ꯍꯤꯡꯅꯅꯕ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯆꯦꯜꯂꯛꯄꯅ ꯐꯕ꯭ꯔꯥ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯊꯋꯥꯏ ꯍꯤꯡꯂꯕꯁꯨ ꯌꯥꯝꯅ ꯐꯖꯕ ꯊꯕꯛꯇꯤ ꯑꯣꯏꯔꯔꯣꯏ꯫ ꯑꯗꯨꯅ ꯉꯝꯅꯅꯕ ꯆꯦꯜꯂꯛꯂꯒꯦ ꯈꯟꯅ ꯁꯦꯛꯂꯤ ꯁꯦꯛꯂꯤ ꯆꯦꯜꯂꯛꯂꯤꯕꯅꯤ꯫ ꯈꯣꯡꯊꯥꯡ ꯑꯃ ꯑꯅꯤ ꯊꯥꯡꯗꯨꯅ ꯆꯦꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗꯁꯨ ꯅꯥꯛ ꯌꯦꯠꯇ ꯃꯍꯥꯛꯀꯤ ꯍꯦꯛ ꯅꯥꯔꯨꯝꯗ ꯂꯥꯎ ꯈꯣꯡꯖꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯤ꯫ ꯃꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛ ꯀꯤꯕ ꯍꯦꯟꯃꯟꯗꯨꯅ ꯃꯅꯥꯀꯣꯡ ꯑꯗꯨ ꯐꯥꯎꯕ ꯃꯦꯟꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯅ ꯂꯣꯏꯕ ꯅꯠꯇꯦ꯫ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯈꯔ ꯆꯦꯜꯂꯛꯂꯒ ꯀꯦꯝꯄꯁ ꯌꯧꯁꯤꯜꯂꯛꯄ ꯃꯈꯣꯏꯒꯤ ꯍꯦꯛ ꯕ꯭ꯂꯣꯛ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯁꯝꯕꯂꯩ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯨꯄꯥ ꯑꯃ ꯑꯃꯨꯛ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯋꯤꯂꯤꯌꯝ ꯃꯤ ꯑꯣꯏꯔꯁꯨ ꯂꯥꯏ ꯑꯣꯏꯔꯁꯨ ꯑꯎ ꯑꯎꯕ ꯀꯤꯔꯦ꯫ ꯇꯥꯔꯤꯕ ꯃꯤ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯆꯦꯟꯁꯤꯟꯗꯨꯅ ꯍꯪꯅꯤꯡꯕ ꯐꯥꯎ ꯄꯣꯛꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯀꯤꯔꯤꯕꯁꯨ ꯀꯤꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯈꯪꯕ ꯐꯩ ꯈꯟꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯤꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯄꯥꯊꯧꯅꯤ꯫ ꯃꯍꯥꯛꯄꯨ ꯆꯦꯟꯁꯤꯟꯗꯨꯅ ꯄꯝꯈꯠꯂꯤ ꯑꯗꯨꯒ ꯃꯁꯥ ꯑꯗꯨ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯏ꯫ ꯉꯥꯏꯍꯥꯛꯇꯪꯗꯤ ꯒ꯭ꯌꯥꯟ ꯂꯥꯛꯇꯦ꯫ ꯑꯗꯨꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯀꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯒ꯭ꯌꯥꯟ ꯂꯥꯛꯂꯦ꯫ ꯃꯃꯤꯠ ꯑꯗꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯂꯦ꯫ ꯃꯃꯤꯠ ꯍꯦꯛ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯄꯥꯊꯧ ꯃꯃꯤꯠ ꯑꯔꯩꯕꯤꯗ ꯂꯥꯎꯊꯣꯔꯛꯇꯨꯅ ꯈꯪꯂꯥꯎ ꯂꯥꯎꯔꯝꯂꯒ ꯑꯃꯨꯛ ꯍꯧꯒꯠꯂꯒ ꯆꯦꯟꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯋꯤꯂꯤꯌꯝꯅ ꯇꯥꯞ ꯐꯥꯔꯒ ꯍꯥꯏ, "ꯏꯇꯥꯎ, ꯀꯟꯅ ꯂꯥꯎꯒꯅꯨ, ꯁꯥꯔ ꯍꯣꯏ ꯇꯥꯅꯤ." ꯑꯗꯨꯕꯨ ꯄꯥꯊꯧ ꯈꯨꯗꯣꯝꯕꯤ ꯑꯗꯨ ꯋꯤꯂꯤꯌꯝꯒꯤ ꯇꯨꯡꯂꯣꯝꯗ ꯊꯤꯟꯗꯨꯅ ꯌꯥꯝꯅ ꯀꯤꯅ ꯌꯦꯡꯂꯤ꯫
ꯃꯥꯅ ꯊꯤꯜꯂꯤꯕ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯋꯤꯂꯤꯌꯝꯅ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯕꯗꯗꯤ ꯅꯨꯄꯤ ꯑꯃ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯇꯣꯏ ꯇꯣꯏꯔꯕ ꯃꯉꯛꯁꯝ ꯑꯗꯨꯗꯁꯨ ꯏꯅꯐꯤ ꯑꯃꯅ ꯌꯦꯠꯁꯤꯟꯕ ꯋꯥꯡꯗ꯭ꯔꯤꯡ ꯋꯥꯡꯕ ꯃꯨꯁꯤꯟ ꯃꯨꯅ ꯂꯦꯞꯄꯝꯕꯗꯨ ꯃꯗꯨ ꯎꯕꯗ ꯋꯤꯂꯤꯌꯝ ꯃꯃꯥꯏꯗꯨ ꯂꯩꯃꯥꯏꯗ ꯚꯨꯝ ꯇꯨꯏ ꯑꯗꯨꯕꯨ ꯄꯥꯊꯧꯅ ꯅꯝꯐꯨꯗ ꯃꯍꯥꯛꯄꯨ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯈꯠꯂꯒ ꯀꯥ ꯑꯗꯨꯗꯪ ꯌꯧꯅ ꯆꯦꯟꯁꯤꯟꯅꯕ ꯍꯣꯠꯅꯩ ꯁꯛꯐꯝ ꯑꯗꯨ ꯎꯔꯕ ꯋꯤꯂꯤꯌꯝ ꯒ꯭ꯌꯥꯟ ꯍꯥꯏꯐꯦꯠ ꯃꯥꯡꯂꯨꯔꯕ ꯃꯇꯨꯡꯗ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯃꯍꯥꯛꯁꯨ ꯍꯧꯒꯠꯂꯒ ꯄꯨꯟꯅ ꯆꯦꯟꯃꯤꯟꯅꯔꯛꯏ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯉꯨꯕ ꯃꯇꯝ ꯑꯗꯨꯗꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯃꯕꯨꯛꯅ ꯂꯩꯃꯥꯏꯗ ꯁꯤꯠꯂꯒ ꯇꯥꯟꯅꯔꯛꯄꯗꯨ ꯎꯔꯤ ꯕꯦꯔꯦꯟꯗꯥ ꯍꯦꯛ ꯌꯧꯕ ꯃꯇꯝ ꯑꯗꯨꯗꯁꯨ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯥꯏꯃꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯋꯤꯂꯤꯌꯝꯅ ꯏꯇꯥꯎ ꯌꯥꯏꯃꯗꯤ ꯄꯥꯊꯧꯅ ꯍꯥꯏꯔꯛꯏ ꯈꯪꯗꯦ ꯑꯩꯒꯤ ꯃꯥꯡꯗ ꯆꯦꯟꯈꯤꯕꯅꯤ ꯋꯤꯂꯤꯌꯝꯅ ꯍꯥ ꯑꯗꯨꯗꯤ ꯀꯗꯣꯝ ꯂꯩꯔꯝꯅꯤ ꯄꯥꯊꯧꯅ ꯇꯣꯏꯂꯦꯠ ꯂꯣꯝꯗ ꯆꯦꯜꯂꯝꯒꯗ꯭ꯔꯥ ꯀꯤꯆꯟ ꯂꯣꯝꯗ ꯆꯦꯜꯂꯝꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯀꯥꯗ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯋꯤꯂꯤꯌꯝꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯑꯩ ꯇꯣꯏꯂꯦꯠ ꯂꯣꯝꯗ ꯌꯦꯡꯂꯨꯒꯦ ꯅꯪ ꯀꯤꯆꯟꯗ ꯌꯦꯡꯉꯨꯁꯣ ꯄꯥꯊꯧꯅ ꯍꯧꯖꯤꯛꯄꯨ ꯀꯃꯥꯏꯅ ꯌꯦꯡꯉꯨꯗꯣꯏꯅꯣ ꯏꯇꯣꯝꯇ ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯊꯧ ꯇꯨꯡꯂꯣꯝꯗ ꯑꯃꯨꯛ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯍꯥꯟꯅꯒꯤ ꯑꯀꯤꯕ ꯁꯛꯐꯝ ꯑꯗꯨ ꯑꯃꯠꯇ ꯎꯈꯤꯗ꯭ꯔꯦ ꯋꯤꯂꯤꯌꯝꯅ ꯑꯁ ꯀꯃꯥꯏ ꯇꯧꯅꯤ ꯂꯥꯛꯑꯣ ꯄꯨꯟꯅ ꯌꯦꯡꯉꯨꯔꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯕꯥꯅꯤꯃꯛ ꯈꯔ ꯅꯛꯄ ꯇꯣꯏꯂꯦꯠ ꯂꯣꯝꯗ ꯌꯦꯡꯕ ꯆꯦꯟꯁꯤꯜꯂꯛꯏ ꯆꯦꯟꯕ ꯃꯇꯝ ꯑꯗꯨꯗꯁꯨ ꯃꯤ ꯑꯇꯩ ꯇꯥꯈꯤꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯜ ꯊꯣꯛꯍꯟꯗꯅ ꯁꯦꯝ ꯁꯥꯔꯒ ꯆꯦꯜꯂꯤ ꯇꯣꯏꯂꯦꯠꯇ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯂꯩꯔꯝꯗ꯭ꯔꯦ ꯀꯤꯆꯟ ꯂꯣꯝꯗ ꯆꯦꯟꯗꯨꯅ ꯌꯦꯡꯒꯦ ꯇꯧꯕ ꯀꯥꯟꯗꯗꯤ ꯋꯥꯈꯜ ꯑꯃ ꯈꯪꯂꯥꯛ ꯂꯥꯛꯏ ꯋꯤꯂꯤꯌꯝꯅ ꯀꯤꯆꯟꯗꯗꯤ ꯂꯩꯔꯝꯃꯣꯏ ꯑꯅꯛꯄ ꯇꯣꯏꯂꯦꯠꯇꯐꯥꯎ ꯂꯩꯔꯝꯗ꯭ꯔꯁꯤꯅꯗꯤ ꯂꯥꯛꯑꯣ ꯀꯥꯗ ꯂꯩꯔꯝꯒꯅꯤ ꯑꯁꯤ ꯍꯥꯏꯅꯔꯗꯨꯅ ꯃꯕꯥꯅꯤ ꯆꯦꯟꯈꯠꯂꯛꯏ ꯔꯨꯝ 5ꯀꯤ ꯃꯄꯥ ꯑꯗꯨ ꯂꯥꯟꯅ ꯐꯠ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯋꯤꯂꯤꯌꯝꯅ ꯊꯣꯡꯅꯥꯎꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯍꯧꯕꯗꯨ ꯎꯔꯦ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯐꯠ ꯂꯦꯞꯄꯤ ꯑꯗꯨꯒ ꯍꯥꯏ ꯏꯇꯥꯎ ꯑꯁꯤꯗ ꯂꯩꯍꯧꯔꯤꯁꯤ ꯑꯣꯏꯔꯝꯒꯅꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯔꯒ ꯔꯨꯝ 5 ꯑꯗꯨꯗ ꯆꯪꯂꯛꯏ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯀꯥ ꯑꯗꯨ ꯃꯩ ꯊꯥꯟꯗ꯭ꯔꯁꯨ ꯑꯇꯩ ꯃꯄꯥꯟꯗ ꯃꯩ ꯃꯔꯥꯡ ꯀꯥꯏꯅ ꯊꯥꯟꯕꯅꯤꯅ ꯃꯩꯉꯥꯜ ꯃꯆꯤ ꯃꯆꯤꯗꯤ ꯐꯥꯎꯖꯤꯜꯂꯤ ꯀꯥ ꯑꯗꯨ ꯆꯪꯕꯗ ꯋꯪ ꯂꯥꯎꯅ ꯁꯥꯒꯠꯂꯛꯏ ꯃꯅꯝꯁꯨ ꯅꯍꯥꯟꯈꯩ ꯅꯝꯗꯕ ꯃꯅꯝꯅꯤ ꯅꯝꯂꯤꯕꯁꯦ ꯃꯗꯨꯗ ꯆꯪꯂꯒ ꯌꯥꯏꯃꯅ ꯀꯥꯆꯤꯟꯗꯨꯗ ꯇꯨꯃꯤꯟꯅ ꯇꯥꯁꯤꯜꯂꯒ ꯐꯝꯂꯤꯕꯗꯨ ꯎꯔꯦ ꯃꯗꯨ ꯎꯕꯗ ꯋꯤꯂꯤꯌꯝ ꯆꯪꯁꯤꯟꯗꯨꯅ ꯌꯥꯏꯃꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯔꯛꯏ ꯋꯤꯂꯤꯌꯝꯅ ꯍꯥꯏ ꯅꯪꯗꯤ ꯁꯤꯗ ꯀꯔꯤꯒꯤ ꯂꯣꯠꯂꯤꯅꯣ ꯀꯥꯗ ꯂꯥꯛꯑꯣ ꯄꯥꯊꯧꯅ ꯃꯥꯡ ꯊꯥꯔꯒ ꯆꯠꯂꯤ ꯑꯗꯨꯒ ꯇꯨꯡꯗꯅ ꯋꯤꯂꯤꯌꯝꯅ ꯌꯥꯏꯃꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯒ ꯆꯤꯡꯊꯣꯔꯛꯏ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯒ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯆꯪꯂꯛꯂꯦ ꯑꯇꯩꯗꯤ ꯏꯁꯤ ꯁꯤꯅ ꯍꯥꯟꯅꯒꯨꯝ ꯇꯨꯝꯅꯔꯤ ꯑꯗꯨꯕꯨ ꯍꯦꯛ ꯆꯪꯕꯒ ꯌꯥꯏꯃ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯃꯊꯛꯇ ꯐꯩꯖꯨꯞꯅ ꯏꯀꯣꯏ ꯀꯣꯏꯅ ꯁꯨꯞꯆꯤꯜꯂꯒ ꯀꯤꯃꯟꯕꯗꯒꯤ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯦ ꯃꯗꯨ ꯎꯕꯗ ꯋꯤꯂꯤꯌꯝ ꯑꯃꯗꯤ ꯄꯥꯊꯧ ꯁꯝꯅ ꯂꯣꯏꯅꯃꯛ ꯌꯨꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯄꯥꯊꯧ ꯇꯞꯅ ꯃꯃꯥꯏ ꯑꯗꯨ ꯑꯣꯟꯊꯣꯔꯛꯇꯨꯅ ꯋꯤꯂꯤꯌꯝꯗ ꯌꯦꯡꯉꯤ ꯂꯣꯏꯅꯅ ꯋꯤꯂꯤꯌꯝꯁꯨ ꯑꯣꯟꯊꯣꯔꯛꯇꯨꯅ ꯃꯇꯨꯡꯗ ꯂꯩꯔꯤꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯃꯈꯨꯠ ꯑꯗꯨꯅ ꯄꯥꯏꯔꯤꯕꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯤ ꯑꯃꯒꯤ ꯏ ꯊꯥꯡꯗ꯭ꯔꯕ ꯈꯨꯗꯥꯡ ꯑꯃ ꯑꯣꯏꯔꯝꯈꯤ ꯃꯇꯝ ꯑꯗꯨꯗ ꯋꯤꯂꯤꯌꯝ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯃꯈꯨꯠ ꯑꯗꯨ ꯇꯨꯡꯂꯣꯝꯗ ꯈꯪꯕꯣꯏ ꯀꯔꯤꯕꯣꯏ ꯂꯪꯈꯤ ꯀꯣꯔꯤꯗꯣꯔ ꯑꯗꯨ ꯂꯥꯟꯊꯣꯛꯂꯒ ꯀꯦꯝꯄꯁ ꯃꯌꯥꯏꯗ ꯇꯥꯈ꯭ꯔꯦ ꯑꯗꯨꯒ ꯀꯤꯃꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯒꯨꯔꯨꯡ ꯒꯨꯔꯨꯡ ꯆꯦꯟꯁꯤꯜꯂꯛꯂꯒ ꯌꯥꯏꯃꯒ ꯐꯃꯨꯡ ꯄꯨꯂꯞ ꯆꯣꯡꯈꯠꯂꯒ ꯄꯨꯟꯅ ꯀꯣꯟꯁꯤꯟꯅꯩ ꯄꯥꯊꯧꯅ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯋꯤꯂꯤꯌꯝꯅ ꯍꯥꯏ ꯑꯩꯁꯨ ꯈꯪꯗꯦ ꯃꯤ ꯃꯈꯨꯠꯅꯤ ꯌꯥꯏꯃꯅ ꯍꯥ ꯅꯕꯥꯅꯤꯗꯤ ꯀꯥꯏꯗꯦ ꯄꯥꯊꯧꯅ ꯍꯥꯏꯔꯛꯏ ꯅꯪꯅꯦꯅ ꯔꯨꯝ 5ꯇꯒꯤ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯉꯒ ꯄꯨꯔꯛꯄꯅꯤ ꯑꯗꯨ ꯅꯪꯗꯤ ꯁꯤꯗ ꯐꯝ ꯂꯩꯔꯝꯃꯦꯗꯅ ꯌꯥꯏꯃꯅ ꯍꯥꯏꯔꯛꯏ ꯔꯨꯝ 5ꯇꯕꯨ ꯀꯃꯥꯏꯅ ꯆꯪꯉꯨꯗꯣꯏꯅꯣ ꯁꯣ ꯑꯗꯨꯝ ꯂꯣꯜꯂꯒ ꯂꯩꯔꯤꯗꯨꯗꯤ ꯃꯗꯨ ꯄꯜꯂꯛꯄ ꯃꯇꯝꯗ ꯋꯤꯂꯤꯌꯝ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯀꯤꯔꯦ ꯃꯇꯧ ꯀꯔꯝꯅ ꯁꯣ ꯑꯗꯨꯝ ꯂꯣꯟꯗꯨꯅ ꯊꯝꯂꯤꯕꯗꯨ ꯍꯥꯡꯂꯝꯂꯤꯅꯣ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯃꯨꯛ ꯀꯝꯗꯧꯅ ꯆꯪꯂꯨꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯋꯥꯍꯪꯗ ꯋꯤꯂꯤꯌꯝ ꯉꯥꯎꯔꯦ ꯑꯗꯨꯒ ꯀꯤꯕꯅꯁꯨ ꯂꯣꯏꯔꯦ ꯑꯗꯨꯒ ꯋꯤꯂꯤꯌꯝꯅ ꯍꯥꯏꯔꯛꯏ ꯀꯃꯥꯏ ꯇꯧꯅꯤ ꯑꯩꯈꯣꯏ ꯑꯩꯅ ꯈꯪꯅꯤꯡꯂꯨꯕ ꯃꯌꯥꯝꯗꯨ ꯉꯁꯤꯗꯤ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯕꯁꯤꯗ ꯑꯩ ꯀꯤꯕꯅ ꯌꯥꯗ꯭ꯔꯦ ꯀꯃꯥꯏ ꯇꯧꯅꯤ ꯌꯥꯏꯃꯅ ꯁꯥꯔꯗ ꯍꯥꯏꯗꯣꯛꯑꯁꯤꯔꯥ ꯄꯥꯊꯧꯅ ꯈꯨꯝꯂꯛꯏ ꯍꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯔꯨꯔꯗꯤ ꯍꯦꯟꯅ ꯋꯥꯊꯤ ꯆꯥꯅꯤ ꯋꯤꯂꯤꯌꯝꯅ ꯑꯩꯗꯤ ꯉꯁꯥꯏ ꯇꯨꯁꯤꯟꯕꯗ ꯈꯨꯔꯨꯒ ꯂꯣꯏ ꯇꯠꯂꯦ ꯅꯣꯏꯁꯨ ꯄꯪꯆꯦꯟꯗ ꯆꯦꯟꯅꯈꯤ ꯄꯥꯊꯧꯅ ꯌꯥꯏꯃꯅ ꯍꯣꯠꯇꯅ ꯆꯦꯟꯈꯤꯕꯩꯅꯤ ꯑꯩꯁꯨ ꯃꯥꯏ ꯃꯇꯨꯡꯗ ꯏꯟꯅꯔꯒ ꯆꯦꯟꯕꯅꯤ ꯌꯥꯏꯃꯅ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯁꯨ ꯈꯪꯗꯦ ꯇꯨꯡꯗ ꯆꯥꯎꯕꯒꯤ ꯃꯃꯤꯠ ꯌꯥꯎꯗꯕ ꯊꯋꯥꯏꯗꯨꯅ ꯃꯈꯨꯠ ꯑꯅꯤꯗꯨ ꯇꯤꯡꯊꯣꯛꯑꯒ ꯂꯥꯝꯃꯛꯑꯒꯕꯨ ꯑꯗꯨꯅ ꯑꯩꯁꯨ ꯑꯗꯨꯝ ꯍꯟꯅ ꯌꯦꯡꯉꯝꯗꯕꯤꯗ ꯆꯦꯜꯂꯕꯅꯤ ꯋꯤꯂꯤꯌꯝꯅ ꯑꯗꯣ ꯑꯩ ꯁꯣꯛꯏꯁꯤ ꯍꯌꯦꯡ ꯍꯪꯉꯛꯑꯁꯨ ꯀꯩꯝ ꯇꯧꯕ ꯅꯠꯇꯦ ꯈꯨꯝꯁꯤꯀꯣ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯇꯥꯟꯊꯣꯛꯄ ꯁꯣꯏꯔꯔꯣꯏ
ꯌꯥꯏꯃꯅ ꯑꯗꯣ ꯁꯤꯒꯨꯝꯕꯒꯤ ꯋꯥꯁꯦ ꯃꯣꯏꯗ ꯍꯥꯏꯗ꯭ꯔꯗꯤ ꯀꯣꯟꯅ ꯑꯐꯕ ꯑꯣꯏꯔꯛꯀꯗ꯭ꯔꯅꯦ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯊꯪꯒꯤ ꯄꯥꯔꯠ ꯉꯥꯏꯃꯤꯟꯅꯁꯤ